Online Manipur YouTube channel sebeng bir mayam pumna pu amukan taram nuk seri han badam nomaru iba pau ama update thamjage moirang purenda khungak pa ama ngarang numidang duty tawringai da heart attack tawduna laikhitre aduga mathangi update asna thawbal wang mataba panthoi singden mapada general strike saugatuna lambi thingba hore mayam Asian Highway gi athopom bazar da su lambi thingbagi khongjang haukhre adumakpu anayak mahiroi sing exam ga mari leineba sing emergency service sing dikom thokli hairi aduga mathangi update asna Nagaland gi tourism minister na Manipur gi governor unadunu irang loisinabagi matang da khanakre Nagaland gi tourism minister Temzen Imana Manipur gi governor se uke ga ngasi ras baban da unaki baga loina na state asida ingtapa puraktuna mahausa gi punsida hanjilakna bagi matang da khanna nai nakre ngasi unaki ba duga mari leina Nagaland gi tourism minister state asida thokli irang ngasi loisina na purupani gi marakta mapung pana ingtapa purakpa wakal tamina ba madi wari sana no thokpa mathau tai wafam governor da thamki loina relief camp da sangje from lawduna purupani gi miyoi singi yaifa thorang gi damakta mathau ta ba thabuk sing hena lokhat pa matangai fa de hai ki governor gi maike gi minister bu taram na okla tun state asida hojik tengnari ba irang asi loisina ba purupani gi marakta leiriba thajana da ba singko khanna ba lengang na paikhat pa ya ba thabuk khuding paikhati thokli ba irang asi loisina ba gi amatangai ba pambai oigidur purupani gi marakta wari sana ba gi Tabuksu haure haiki purupani ma kimiyoi sing punna phamin dunu wari saba yana ba madi panduna leiriba issue sing loisin ba ngamna ba center ma state ngang nalam damasta ingta pahanjilak tuna mahausa yipim da purakna ba paikhat pa ya ba tabuk khudung paikhat li hairi aduga mathangi update asna CAA kaidanung de lokthoklo Amit Shah Citizenship Amendment Act CAA kaidanung de lokthokla roi loina ek asigi matang de BJP ne lusing balengak na karigum hiram amata yasinna ba tawroi haini Union Home Minister Amit Shah na phangdokre NIN lauki ba khanna ba Interview amadi Union Home Minister Amit Shah na hai leba kas the Indian citizenship phangan bahai base ekhui gi sabsaba hangni masigi matang da karigum hiram amata yasinna ba tawroi loina na CAA asi kaidung de lauthok roi chai na ba leiriba CAA gi satna kanglun sing sayul asigi angan ba saruk ta lauthok ki bani karigum Indian block na power pairak pa tarbadi ek asi handoki ka dra haibagi matang dhangbu hangi pokhum da mahak na hai BJP ne lusing belenga asina ek asi satna hankiba asina opposition fawu da makui power pairak na bagi khudong chapa adu sauna mang jeragani haiba khangje Indian Alliance fawu na makoi na power pairak pa haiba si oithok loi haiba khangi CAC BJP ne purakpani Narendra Modi ne lusing belenga asina purakibani ek asi amuk handok pa natragana lauthok pa haiba si kaidung de oithok ta bani ek asi bu handok pa pamliba sing adu wakal tan na belai baksin batung na pak sana awareness pangtu kani saya na belai lo asi kutang de BJP na no vote bank ama semgat le hain opposition gi maike gi maral siri ba asigi matang de Union Home Minister na phongdo ki bada opposition gi oina to pa thabuk ama ta leite makhoi di wa ama ngang ba taw thorok pa thabuk na to pa ama taw bagi puari lei adu Prime Minister Modi nadi BJP di makhoi gi khenai BJP ne tragana PM Modi na haido ki wafam sing adu dinung dahak tuna thamkiba ka chap manai Modi ne miam da piba tha sabu khudum ma phung phana tabuk to onthok tuna lagli hai ki CA bu BJP political gi khudong chabalo no bidam ka sin nari haino opposition gi makei gi tawki ba sar sadu bu yaning da phongdok laduna opposition gi thawong asileba ki lura ba security gi oiba warep ta sai na bapan piba ga sap manai makhoi di surgical strike amadi air strike sing sa thaba phaw bolenga asina political gi kana ba lawri bani haiba kangbu ni adu ekhoi terrorism gi mayuk ta kari gum action amata lawka tabatar rabra haina sohanki CA gi notification thoki ba matam adu ga mari len Union Home Minister na phongdu ki beda Rahul Gandhi Mamta na Trangan Kejriwal yaw opposition party ko demo oide ba sinthi ba aran ba makal gi politics to bada loina sen nei maduna lam trabadi ek asigi notification thoki ba gi matam matang da wahang hanglam loi haina Amit Shah na makhata na phongdu ki video sing bibagi damakta mayam pumna ko amukana tarachari and update ki damakta online Manipur YouTube channel na sabunung si video na subscribe to video. Thank you.